Kuki khulai paiba singna Nambol Police Station akonba Imphal West District ke Kamong maning ching manakta laiba maitei gi lautang sanga mamai tharamle Kuki khulai paiba singna mai thadokraba lautang sanga do Kamong maisnam maning laikai dagi samom Syam Sundar kauba miyoy amagini haire thodog asigi matangda Impact News na fangba pauda Syam Sundar gi lautang sanga do ngase ayuk laubukumba miyamna maina tumna chaktuna mang taklaga lairamba thengna rakhibane lautang sanga do haukiba ahing nong yaida mai tharamba yai haire lautang sang mai bagi pau tabaga Kamong da henba force kaya chang silak pa hawkre hawjiksu Bisnupur district ke SP Ravi Kumar na luching ba henba state force sing thodok thokfam maduda changsin ba hawkre loina na Manipur lenga ke health minister Dr. S Ranjan Su thodok thokfam da laktu na yengsin baga loina na miyam ga wari sanaki haire nakalamarom da Kuki lol ngang ba khutlai pai ba sing na lautang sanga du mai tha ba hawbagi video oigani haina chingna ba video amasu social media platform da viral oirakli Jiri district ke Jakuradhor da laiba maitai gi yum ama Kuki khulai paiba singna mai tharamle thodoga singrang numidang pung 8 rom tarakpa aduaida Borobekra subdivision gi manung chanba aduga Borobekra police station dagi irap lapna dana laiba Jakuradhor part 2 da thokibane yum mai chakle haibagi pau hek fangbaga mafam aduda henba security force sing changsinduna mai muthatpagi thabak chathaki adubu yum adugi saruka yambadi maina tumna chakre yum adu haich maniton kauba miyo yamagini hairi hojik fauba mafam aduda security forces na thiba humbagi thabak chathabagi pau laitri Jiribam district da haukiba jun thadagi thoklakliba irang asida Kuki khulai paiba singna maitai furupki yum marfu manga hena mai thadokrabani hojik su Borobekra subdivision manung laiba maitai khul singi khunja sing lanjen aduna Borobekra police station amadi Jiri town da hangba relief camp sing da changjafam lauduna lainari bane thodok asiga mari lainana lamtai khunau youth club ki president Y Sanjoyna security na ningthina ngak senduna lairiba mafam asida matau karam na mai tharam libano haiba ase wahang hangningai oi haina phongdorakle matang sumaina thagalak dogo fibam oiragadi akhoi security myam ama central force dugaidi Assam rifle police leina sumaina nakraba station nei nakraba yum chingye sumai thagalagadi akhoi leiriba yum chaudawa khuting makse yum thagalak kani haibagi akhoi chingnadaba ngamoi maramdi nakraba si thairimna lamtai kunau da leiriba yum chaudaba sing thagalak pa yai Madhupur da yum chaudaba sing thagalak pa yai haibagi chingnaba se akhoi parja singda yam nungnangbam phawre maramdi akhoi ngasi bo siga lengdana leiriba se akhoi security myam ama akhoi gi lae akhoi gi khra kano sapis ama kano laani moina akhoi kano ama string ama kano to biraga moi gi bound ama khada leibang amani haina matung da akhoi sida lengdana leijabni moi khoi leina sumaina phibam je toina thokchalagadi akhoi su khangbang ngam pagi pangan su loikibe